Manipuri thuba matamda tangdu leitaba hanjilaknaba leingakna honaba yaba hotnari Torbung Bangla da Kuki ashiba hakchang shing phumbagi wapham leiraroi haina Education Minister Th Basanta phongdokhre IPR Minister Dr. S. Ranjan yauna ngasi DIPR da pangthokpa pawgi mifam amada wapham asi Education Minister Th Basanta phongdokhibani Paugi mifmaduda Education Minister Th Basanta makhatana irang asia thuba matamda loishinduna tangdu leitaba hanjilaknaba leingakki maikaidiki honaba yaba hotnaduna laklingi cherak asida Torbung da Kuki ashiba hakchang shing phumbagi wapham lakpadagi irang makha chatharakpa si laibak thibani hiram masigi matangda International Maitai Forum na High Court petition ama tharakpadagi ngasi ayuk hearing chatharaba matung Torbung Banglagi Sericulture Complex ta Kukis leirol chanbi yaroi Torbung Banglagi Sericulture Complex hanagi fibam da dumak thamgadabani haina High Court na directive PK Masigi sumathakta Union Home Minister of State ki maikaidi ki so hairiba burial function asi mafam sindokna na appeal tawrakhiba leikhrabani haina minister makhatana phongdokhi Manipur State Assembly mifam pangthokpagi matangda paumi singna hangba wahang amagi paukum piraduna Education Minister Th Basanta na hai State Assembly mifam asi niyom ki matungina tha taruk khudingi pangthokadabani Hariba tha taruk ki matam asi chaliba tha asigi ahum suba hapta da adumak tarabani maramaduna Assembly mifam pangthokna na balengak asigi maikaidiki paikhatpam thokpa sing paikhatpa hokre maramaduna tha asigi ahum suba chayolda soitana State Assembly mifam pangthoklagani amaromda more the state force ki masing watpa leite haukiba numit nini ki mamangda airlift tawduna ehenba security personnel sing thajankre tengnopalda panduna leiba Manipur Rifles ki personnel sing su athubada more yauhanna bu hotnari haina su minister na makhatana phongdoke akoi hoji Manipur da peace purakna bakan honajari adubu laibak thiba hai batare ngarang dagi akoi karumba issue hongpham chanbagi burial issue malakadagi akoi state sida ngarang dagi hoji phauda raja miyamgi adugumba wapham khara thorapna maram oiraga akoi ngasi press conference akoi tawjabani commando state force khara koi more daso hana leibani masi ngahan changane na tawruba force mayam siga danatana atai force khara airlift tawraga akoi mafam asida eusan khare koi gi darkar leba force additional force hai more daso idana yogani madugi damakta akoi legakna steps appropriate steps darkar leba steps locally akoi gi assembly phambase as per constitutional requirement akoi na hoji the government chalai se constitutionally according to the constitution chalai banina as per the within 6 months phamadugi timing ju ta banina around the third week 16 17 swaida phamnabagi process tawjari aduga soidana su akoi phamgani habdo akoi adamaina mayam ai thamjabe